Ngasi miyamgi mafamda lizagadoriba wari asi Ningthem pamhaibagi haktakta thokiba asengba warini. Matam adu Christapta lising amaga chatret ka kunmari AD 1724 gi matamni. Matam aduda Manipurda nong sungsu chudabana maram oiraga ikang thokirami. Ikang thokpana maram oiraga leibak miyam adu yamna wanarami. Awaba adu koknaba matamduda palamliba Ningthem pamhaiba mayamna ngasi phawbada garibani was haina khangnariba Ningthem asina mahaki manaisingda saukraba Pukhri ama lising amaga chatret kunmanga gi phairengi 13 panba numita wangkhaida tawhalami. Adubu Pukhri adu tawkraba matung nong sungchu chudabana maram oiraga leibak miyamgi awaba adudi kokpa ngamlamde. Leibak miyamna makhoigi awaba sing adu kokpinaba Ningthem garibani wasta wakatpa laklami. Leibak miyamgi awaba adu kharatang oirabasu koknaba Ningthemnasu lambi ama thirammi. Fare laigi nongdam yenglasi haiduna amaiba amaibi kaukhatuna laigi leibau tarami. Laigi leibau aduda karigumba macha chenbi mama amana Pukhri mayaida kumtharaga khomlang sumjillabadi nong sungsoi soidana chugani haina laifau phawbirami. Maibigi laifau adu tabada Ningthemgi mapukning penjakhi. Ningthemna magi lamdamda macha chenbi kana kana lei yenglucho haiduna magi manaising thadoktuna thihalami. Manaising aduna mauza jenbi ama thengnarami. Manaising duna Ningthemda mauza jenbi ama thengnare haiduna pau tamlare. Ningthemna macha chenbi mau adu Ningthem aigi inakta purau. Karigumba mana Pukhri mayaida kumduna khomlang sumjillabada nong suraklabadi mana mathum chawna pige haina laukhthoklami. Ningthemgi yathang matung inna manaising aduna mau macha chenbi adubu Ningthemgi manakta puraklami. Mau macha chenbidu masak matau ningthijai chung phiral chabi nupi amasu oirami. Laklibi nupi aduda Ningthemna maibigi laifau pumba tamlami. Nupi aduna Ningthem aduda sumna hairaklammi. Ningthem ai isamak leibak miyamgidamak yaifanaba khanjaba misakni. Miyamgi yaifagadaba oirabadi ai Ningthemna takpiriba yathang adu pangthokjarage. Asumna konungi amaiba amaibi pena sakpasinga loinana mauna ha adubu puraduna saukraba Pukhri adu tamna laklami. Nupi adu asengba phirol sel chahalami. Kumhai adu yengnabagi damakta Pukhri mapal adusu mina phingau phawkre. Mauna ha aduna mang tharaduna amaiba amaibi singduna tung inaraduna Pukhri adu tamna laklami. Aduga nupi adu Pukhri mayai tamna kumthahalami. Pukhri adu mareka mayunga pakpa sangba manai yamna sulurami. Nupi adu matomta Pukhri adugi mayaida yungliba mayurdu tamna kumthakre. Nupi aduna phamtharaga khomlang hek sumjinba mikup aduda khanghaudana atiya pumba akhak arauga loinana pungmam mamsinkhirami. Thangnaba mikupta luraba Pukhri manung adudagi iput masing khangdana phawgalaktuna Pukhri adubu khudakta thumjinkhirami. Khanghaudana maikai marimaktagi ising thumjilakpana maram oiraga nupi adu leirai tamna chenkhatpa nanghaudraduna Pukhri aduda irakna khirami. Ningthemgi manai kharana nupi adubu kangi haiduna Pukhri aduda chongthaduna thirabasu phangba kauba leikhidre. Talaktuda nongsu yamna kanna chutharaklami. Akiba phanglaba nonglei nungshit amadi akhak arauna maram oiraga tilamliba miyam adusu kai kaiduna mayum tamna chenkhirami. Mayum yauraba matungda Ningthem Pukhrida thokriba akibagi masak oiraba thodok adugi matangda wari linarami. Numittugi numidangda nupi adugi thawaina machabu unaba laklami. Numit adudagi hauna
Nupi adugi thawaina numidang khudingi machabu unaba laklammi. Numidang khudingi nupi adugi thawaiduna macha unaba lai haibasi ningthauna khanglakpadagi konungi amaiba amaibi singa lai khoiram thoktuna nupi adugi thawai adu chatkinaba hotnarami. Adubu nupi adugi thawai adu chatlu haiba yakhiramde. Akhang hai amaiba amaibina Pukhri asi hek funbaga nupi adugi thawaidu lairamlenda tingani hairami. Nupi aduna leibak miyamgi yaifanabagi-damak thawai thakhiba aduda ningthauna nungai mandraduna thokriba thaudok adugi maramda ayiba record oina thamkhidre. Hai singlaba konungi famnaiba kharana thokriba thaudok adugi matangda larei lathupuyada isilhaukhirami.